मणिपुर बुकनगदबा अमत ngairaba party di Bharatiya Janata Party ni haina party asigi luchingba singna toina lauri ngai haktang state ki political dynamics thadok laga center ki political dynamics amtang yengsi haujik center da lenga pariba BJP na luchingba National Democratic Alliance NDA hairiba alliance si party kuntra taret kuntra ni pa na pullaga semba dugumba alliance amani masigi manungda Naga People's Front NPF haujik su Manipur da lenga paiminari ba party asi Manipur thugairaga Greater Nagaland ama semge hariba lal holup amana phongna saugatpa party amani haibasi loina khangnarabani ani subada Nationalist Democratic Progressive Party NDPP hanagi NPF ki luchingba Nifurio haujikna Nagaland ki chief minister oiriba Nagaland da power pariba party asisu haujik Naga taba mafam sing punsil laga Greater Nagaland ki hariba demand asibu support tawriba dugumba party amani NDPP su NDA alliance ni ahum subada Mizo National Front MNF hariba party asisu Manipur thugairaga Greater Mizoram semagi manglan mangli badugumba Zoram Thangana luchingba party amani matam yam kuina Mizoram da langak pairam laba party ni handak tasu cookie singda phongna support tawkhibai khoina unakraba dugumba party gi luchingba mani party ni MNF su NDA gi alliance partner amani mathang da yengba yari basi Zoram People's Movement ZPM haidan handak ta Mizoram da kar khiba dugumba party haiba party asina karigumba Mizoram dagi MP ama lairiba si thagal pangamba taragadi most probably NDA da support tawba yabagi chance yamna wangba dugumba party amani subject to correction but chance yamna wangba party amani hariba party asigi luching basna su yamna phongna koigi cookies o singbu support tawkhiba dugumba party ki luching bani hoji Mizoram gi chief minister atopa mana Cookie People's Alliance Manipur da MLA ani lagiba party asi hana NDA da support tawrami haibisum so khoi ningsing ba phai aduga panba yaba mana thaunaujo maheshwar gi Republican Party of India athwale RPI ASU alliance asibu habdi NDA bu support tawriba aduga party amani MP amakha kaba yamna pikpa Maharashtra gi party asi luchingba Ramdas Athwale masamak Union Minister of State oiribani Manipur thugai ge hariba party sing asiga pullibani adana Manipur thugai ge hariba party sing asiga pullaga semliba NDA na maruwaina alliance asibu luchingliba BJP na Manipur kangadaba party di BJP khaktani hariba si angakpani ngasi su Union Home Minister Amit Shah na Manipur kaheloi hairami hanginglibadi haujik sibu Manipur sibu kaidri haina lauribra haujik karamba party na center amadi state ta lengang pairibage Manipur kangadaba party di BJP khaktani haina miyamgi mamita uchaiba to